ngasi ayuk Sinakwithel romda Tangkhul volunteers na patrolling satlingai da Kuki militant na ambush tawrakpada volunteers ama sire hari Myanmar masa khara ngamkhai lalaga Manipur da lan pangba lakpada lambi da naga lalhuba singna loisin khre hari ngarangi pachoi da thokiba irang duda sokpa pukhalakliba ambulance ta khongjang loisingi maraktagi nung amasung nauri thomjilakton akaya toi thokle khongjang loisingi maraktagi ahen bani sasijin narga gyan ta da khongjang loipum namak Sien thabagi thabuk setok lasi thawai kaya kannabagi damakta ahing nungthil naidana lan marak sida sai kaya sara fawa thawai kathok makhai irang marak sida tawriba se gyan khara khara tabiba phai haina phongdok pirakli Kuki Millitantsingna Sinakwithel da nongmai kapsil lakhre Kuki Millitantsingna Ukhrul district ta Sinakwithel da ngarang numidang nongmai round kaya kapsil lakhre hairi presna phangba paun hai Kuki Millitantsingna nongmai kapsil lakpagi thaudok adu ngarang numidang pung 8 rom tabada thokibani Tingpibung songbul songpal amasung leblen kuldagi Kuki Millitantsingna nongmai round kaya kapsin tuna landarakibani hairi Kuki Millitantsingna sa tharakiba landadu da mafam adu da deploy tawriba state police amasung central force na handuna nongmai kapki hairi thasi gi taraga nipan da ukrul gi tm ka somda Kuki Millitantsingna lambi da lakpa gari da nongmai kapsin tuna ambush amada Tangkhul Naga misam ani sikibagi mayokta Tangkhul ta pamfam singda numit humni gi total shutdown satharingai manungda Sinakwithel gi thawduga sitokibani panbay abadi security force na irang asi horokibadagi operation sathaduna mafam kayadagi bunker sing chidokre hairabasu matam ama hekta Kuki Millitantsingna landarakpagi thawdokti lepalaitri hairi isingna tampakta lakpada taramna okani haina angamathau singna laurabasu Churachandpurdadi mitei sing changlakpa yaroi haina lauri Kuki singna tampakta lakpada thingba leite amasung makhoibu taramna okani haina angamathau amadi luf kayana laurabasu Churachandpurdadi mitei sing lakpa yaroi changlakpa yaroi haina Kuki singna phongna lauri loinana changlurabasu lemna amata thade haina Churachandpurgi Jaweng Khuga tampaktagi lanjilaktuna hojik fawa Langol Game Village Zone 3 da leiba lengaki alternative housing complex ta changjafam lauraklibi masagi chahi humfuga manga surabi Fairem ongbi Buzari mapuraiba PS Gopena pauche sida phongdurakli President rule leiringegi matamdagi hauna Manipur lengaki maikaidagi thengkhang khara da relief camp sing da changjafam laurakliba miyoi singbu masa masagi mayumda hanjil hangani haiduna hanjin thajaba pikrabasu hojik chahi hum sujilaklaba phawbada mapung fana thabak da onthokpa ngamdabadagi relief camp sing da changjafam laurakliba miyoi singa unaduna miyamda hakthengnaba paudamgi makhada report torakpagi makha tarakpada masagi chahi humfuga manga surabi PS Buzariga unarubani Magna pauche asida hai ayaki icha tarukni icha sing asigi manungda icha nupi mangani amasung icha nupa amani icha nupi amadi Kwakeithel da mayum pale mahak natana lemhauriba icha maridi lana sigi chai theng phangduna hojiksu lanjenari Tronglawbigi mihat ki mayokta Manipur pumbada chathakiba numit mangani total shutdown gi khongjang adubu Imphal West ki yumnam hoidrom area da leiba miyamna su mapung fana sogalaba matungda makha taba miyam gi awawa yenglaga ban tawba toklasi mahiroi sing larik ningthina tamhansi ban nataba atopa khongjang oina chatharasi haina kholaw kaya lauraba matungda home minister amadi chief minister gi fiji mai thaduna tronglawbi mihat to chenaba sing athuba matamda putho u haikre President Trump na Strait of Hormuz ta main phumba hi sing ubaga kapu haina yathang pikre US President Donald Trump na Strait of Hormuz ta main phumba hi sing hek ubaga kapu haina US Navy da yathang pikre Trump ki Truth Social platform da thadurokpa warul amada Strait of Hormuz ki sing lambida main phumba da season naba pikpa hidagi hauraga makhal kayagi hi sing hek ubaga kapkadabani haina kanma yathang pikibaga loinana Iran Navy ki jahaz singna samudra ironungda matam pumbada main phumna bathaurang tawduna lei haiki US ki Marine Strait of Hormuz ta Iran main phumlibadu Lauthongnabagidamag operation chathadun lakhibani haina President Trump na phongdokkibaga loinana khongthang asi hanadagi saruk ahum hena kangkhanaba US Navy da akanba wafam sing thamkhibani Iran gi Revolutionary Guard na Strait of Hormuz asi danger zone ni hana chaksin warol thamlakhibaga loinana US Navy na su tha sida Strait of Hormuz ki singlambi da Iran na famduna thamlamba mine bomb sing lauthokpagi thabak chathaduna lakhibani Iran na Strait of Hormuz ta mine bomb phummi haina US na maral sirakhibadu Iran gi Revolutionary Guard na yaningda phongdokpaga loinana US na samjin sajin bani haina phongdoktuna lakhibani Iran na Strait of Hormuz ki singlambi da mine bomb phumliba asina channel asi fauduna chatpa military gi jahaz sing da kian khanganbagi thabak sing chathaduna lakli US Iran war Iran gawari sanaduna yasinaba puraklagani haiba Donald Trump gi wafam Iran na reject tawkhre Iran amadi US ka thokliba conflict asi loisinduna yasinaba purakadabani haina malem gi tongan balaibak singda takselakpa Pakistan na US amadi Iran gi marakta wari sanaduna yasinaba puraknaba lawrakliba diplomatic ki oiba khongthang sing kaya asina maram oiraga Iran amadi US ki marakta thuba matamda wari sanaduna yasinaba purakpa ngamlagani haina US ki President Donald Trump na phongdurakli
Malemda maming leiraba news agency amana tauba interview amada lakliba pung 53 tagi pung 62 faubagi manungda US amadi Iran ga leiriba conflict asi wari sanaduna yasinaba purakpa ngamlagani haina Donald Trump na phongdorakre hairi haukiba tha asiki taraga mathoi amadi taraga nithoi da Pakistan na mediator oiduna US amadi Iran gi marakta ahanba oina wari sanakiba aduda yasinaba purakpa ngamdana loisin kraba matung makata na laibak anina wari sanaduna US amadi Iran gi marakta leiriba conflict asi yasinanaba Pakistan gi Prime Minister amadi Phil Marshall na honariba asiga mari leinana Donald Trump na phongdorakpa wafam oigani haina report asina makatari amaramda Donald Trump na nauna phongdorakli wafam asigi matangda Iran na yaningdaba phongdorakli Iran ki Islamic Revolutionary Guard Corps ta mari lainaba Iran ki news agency amana Donald Trump ki wafam asibu reject tawraduna social media da thadorpo warol amada US ki President Donald Trump na lisang sitnana hainaduna laklaba miyamna namthak tawbagi hainabi asi ngasi sumakha tana chatharakli US amadi Iran ki marakta thuba matamda wari sanaduna yasinaba purakpa ngamlagani haina phongdorakli ba wafam asi President Donald Trump na malemgi miyamna namthak tawbani Lakliba irai faubagi manungda US ka wari sananaba hauzik faubagi oina Iran na hiram amata da thabrang tawba leiti haina su phongdorakli nakala maramda Iran gi leiriba kinthara balainga asigi yenglaga US na ceasefire makata na sangdokna bawari flori haina Donald Trump na phongdoraki wafam adubusu Iran lenga na yaningda ba phongdorakli Iran lenga ki senior advisor Mohammadi Donald Trump na ceasefire chatnaragani haina lauthoraki wafam adubu yaningda ba phongdokladuna mangna hai Donald Trump na ceasefire sangdoklagani haina lauthoraliba asigi kanaba karisu leite landa mai thiraba mioi amana leba anigi marakta condition thamduna wari sananaba honarakpa haibasi angakpani Donald Trump na ceasefire sangdoknaba wari laurakliba asi US na naronda Iran gi mathakta surprise attack chathaba oigani haina su mangna phongdorakli Iran na Strait of Hormuz ta commercial ship seize tawbagi video social media da thadorakre Malemgi tungan ba leibak sing da petroleum products sing yal na maru oinba polam sing puthok pusin tawbada yam na maru oibi sing lambi ama oiriba Strait of Hormuz ta commercial ship ani seize tawduna thambagi video ama Irana social media da thadorakre US ki President Donald Trump na Iran ga amu hana matam kaktaba ceasefire chanaragani hana lauthokraba matung pungama fadringe Iran leiba adogi leiriba military sing Strait of Hormuz ta commercial ship ani seize tawduna thamkibagi video adu social media da thadorakibani Social media da thadorakliba video aduda Panama gi flag thetpa Francis ki amadi Liberia gi flag thetpa Ipaminon das haina kauba commercial ship ani Iran gi maikhum upa military singna seize tawbagi mami sing yauri tungda social media da Strait of Hormuz ki sing lambida commercial ship ani seize tawduna thamkibagi video ama viral oirakraba matung Iran Islamic Revolutionary Guard Corps IRGC gi maikaidagi hariba Vessel ani adu authority ki ayaba lauduna Iran gi leriba navigation system temper tawduna operate tawrambagi Maralda seize tawduna fajan khibani haina phongdoraki nakalamromda Liberia gi flag thetpa commercial ship Ipiminon das ta tongba personal sting na Iran gi lanmi singna nongmai kapsenuna attack chotharakpada hariba ship adu akaya toy thokle haina US maritime trade operation da report tawramba su laikre adubu hauzik fawgi oina Strait of Hormuz ta Iran gi IRGC na commercial ship ani seize tawduna thamkiba dugi matangda yaningdaba wafam amata phongdorakpa leitri madugi mahut Iran na seize tawkiba commercial ship ani adu US amadi Israel gi natte hariba commercial ship ani asi Malemgi tungan balaibak singi oigani maram aduna Strait of Hormuz ta Iran na chathakiba thawong adu leiba anigi marakta thamliba ceasefire gi chatna kanglon adu thugaijaba natte haina White House ki press secretary Caroline Leaviv na news agency amada phongdorakiba su laikre panba yabadi Strait of Hormuz ta Iran na seize tawduna thamkiba commercial ship sing adugi manungda India da thungadaba ship ama yawi haina tungan ba news agency sing na report tawnakiba su laikrabani